Indian Meteorological Department amadi weather.com dagi phangba pawgi matung inna lakliba numit tarit ni asi nong kanna churaba yai hairi. Mei gi tang kunthra mathoi amadi June gi tang ama fawba akanma nong chugani tang anida mayai oirap oina chugani tang ahumda parap chugani aduga tang mari amasung manga dadi nong ningthina chugani hairi. Panba yabadi Manipur da haukiba numit kharani leptana nong churakpadagi turel singi imai hengalakpadagi ithai beres fawba pathoktuna chenbagi pawsu lairibani. Bay of Bengal gi mathakta low pressure system ama semakpadagi cyclone gumba natragana akanma mong gi nong churakani haibagi akiba lairi. Atopa state sing Manipur ga naknabada Assam gi Guwahati da ising kaina thumjinduna lambi thongda khudong sada thokpagi paw lairi aduga Mizoram dadi nong ka hena chubadagi school sing phaw suti thadokre hairi. South Indian state oriba Kerala gi mafam kaya su akanma monsoon nong pung mari gi manungda 20 cm gi mathakta nong chukhi.